Naharogi khonjal thauram tabigi singbu taram okjadi nasigi thauramda thamjadi saisakpa James Songthamga unaduna wariwatai sabagi thauram unaduna wariwatai sajari bi thaungambi irom imom nangi sabada maitai fijol setlaga kajing leina chomgada ngauru reda ningthire fajre nang se agi oi jage yarakladi nangna hoi bulaurage Laibong jagoy sari nanga kuje leiraga khurung mo nokladuna lai mafajayna somda pakang wantreda chuna kreda chandanduna ningtire fajare yengbai penba naidare leiranga khoimuga khoyumagi khutsemni ningtire fajare Nangsi aigi oi jege sabiga sanoga nungsi panthung oi jege ꯑꯩꯈꯣꯏꯅ ꯇꯥꯍꯟꯖꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯄ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯤꯕ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯖꯦꯝꯁ ꯁꯣꯡꯊꯥꯝꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯝꯁ ꯁꯣꯡꯊꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝꯗ ꯇꯔꯥꯝ ꯂꯧꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯗ ꯑꯩꯍꯥꯛꯁꯨ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯦꯟꯖꯕ ꯑꯃꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯖꯦꯝꯁ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯏꯁꯩ ꯑꯅꯧꯕ ꯀꯝꯄꯣꯖ ꯇꯧꯕ ꯑꯗꯒꯤꯗꯤ ꯏꯁꯩ ꯃꯤꯒꯤ ꯏꯁꯩ ꯏꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯁꯩ ꯏꯁꯥꯒꯤ ꯏꯁꯩ ꯑꯗꯨꯒꯨꯝꯕ ꯀꯝꯄꯣꯖ ꯇꯧꯕ ꯑꯗꯨ ꯃꯉꯥꯏ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯣꯏ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯂꯦꯇꯦꯁ ꯑꯣꯏꯕ ꯋꯥꯔꯛꯁꯦ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯃꯁꯤꯔ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯂꯥꯛꯄ ꯃꯇꯝ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯁꯩꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯐꯣꯡꯉꯒ ꯏꯁꯩ ꯑꯅꯧꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯤꯁꯦ ꯌꯥꯎꯁꯪ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯥꯗꯣꯛꯆꯈꯤꯕ ꯏꯁꯩꯅꯦ ꯌꯥꯎꯁꯪ ꯅꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯏꯁꯩꯗꯤ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯒꯤꯁꯦ ꯌꯥꯎꯁꯪꯒꯤ ꯏꯁꯩ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯎꯁꯪ ꯈꯛꯇꯪꯒꯤ ꯇꯥꯔꯒ ꯂꯣꯏꯁꯤꯟꯕꯒꯤ ꯑꯃ ꯂꯩꯗꯅꯀꯣ ꯌꯥꯎꯁꯪꯒꯤ ꯏꯁꯩ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯄꯜꯂꯒ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯆꯈꯤꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯌꯥꯎꯁꯪ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯏꯪꯊꯝꯊꯥ ꯂꯣꯏꯔꯛꯑꯒ ꯀꯥꯂꯦꯟ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯇꯝ ꯊꯥꯗꯣꯛꯆꯈꯤꯕ ꯏꯁꯩꯅꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯗ ꯃꯁꯤꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯏꯁꯩꯅꯦ ꯌꯥꯝ ꯁꯩꯊꯥꯖꯕ ꯏꯁꯩꯅꯦ ꯍꯣꯏ ꯑꯗꯣ ꯅꯤꯡꯉꯣꯜꯗꯗꯤ ꯌꯥꯝ ꯁꯩꯊꯥꯖꯕ ꯏꯁꯩꯅꯦ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯀꯥꯟꯗ ꯅꯤꯡꯉꯣꯜ ꯑꯝꯇ ꯎꯕ ꯐꯪꯗꯕ ꯑꯗꯨꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯟꯖꯈꯤꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯑꯩꯒ ꯑꯦꯖꯦꯒ ꯋꯥꯔꯛ ꯇꯧꯃꯤꯟꯅꯩ ꯃꯁꯤꯒꯤ ꯏꯁꯩꯁꯤꯗ ꯑꯗ ꯇꯧꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯏꯁꯩ ꯄꯥꯟꯕꯗꯒꯤ ꯍꯧꯅ ꯃꯊꯪ ꯃꯊꯪ ꯏꯕꯥꯅꯤ ꯂꯣꯏ ꯌꯥꯎꯃꯤꯟꯅꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯁꯛꯏꯕ ꯏꯁꯩꯗꯣ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯗꯕꯅꯤ나 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯉꯣꯜꯁꯤꯡꯗ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯑꯩꯅ ꯅꯝꯖꯕ ꯑꯗꯣ ꯅꯤꯡꯉꯣꯜꯁꯤꯡꯅꯗꯤ ꯈꯔꯗꯤ ꯋꯥꯔꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯦꯛꯁꯀꯤꯗ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯕꯤꯔꯤꯒꯦ ꯅꯦꯛꯁꯀꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤꯗꯨꯗ ꯅꯨꯄꯥ ꯉꯥꯛꯇ ꯇꯧꯈꯤꯕ ꯏꯁꯩ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯍꯟꯗꯛ ꯅꯨꯄꯤ ꯉꯥꯛꯇ ꯇꯧꯕ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯑꯃꯒ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯣꯏꯖꯒꯦ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯤꯔꯤꯛ ꯁꯦꯝꯕꯤꯔꯤꯅ ꯍꯥꯏꯕꯗꯣ ꯖꯦꯝꯁꯅ ꯁꯦꯝꯃꯝꯒꯗꯕ ꯂꯤꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯩꯇꯩꯒꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯟꯗꯛ ꯊꯣꯛꯂꯛꯀꯗꯧꯁꯤꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯧꯋꯦꯕ ꯃꯁꯤ ꯏꯁꯩꯁꯤꯃꯗꯤ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯃꯪꯕ ꯃꯪꯅꯦ ꯍꯥꯏꯗꯤ ꯆꯍꯤ 35 ꯃꯃꯥꯡꯗꯒꯤ ꯍꯥꯏꯗꯤ 2011ꯗ ꯑꯩꯅ ꯍꯦꯛ ꯃꯇꯝ ꯏꯁꯩꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯁꯤꯗ ꯏꯈꯪ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯀꯩꯝꯒ ꯈꯪꯗꯕꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯁꯤ 2011 ꯑꯗ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯪ ꯃꯪꯖꯈꯤ ꯑꯩꯒꯤ ꯏꯁꯩꯁꯦ ꯑꯁꯨꯝ ꯃꯤ ꯑꯅꯤ ꯂꯣꯏꯅꯅ ꯁꯛꯆꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯔꯦꯞ ꯊꯤꯔꯒ ꯑꯃꯅ ꯑꯩꯅ ꯁꯨꯝ ꯅꯣꯔꯃꯦꯜꯒꯤ ꯏꯁꯩ ꯄꯣꯞꯀꯤ ꯇꯥꯏꯞꯇꯒ ꯑꯗꯨꯝ ꯁꯛꯄ ꯁꯨꯔ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯟꯈꯤꯕ ꯑꯃ ꯈꯟꯖꯈꯤꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯦꯟ ꯊꯤꯜꯂꯒ ꯄꯦꯅꯥ ꯈꯣꯡꯉꯒ ꯔꯦꯞꯁꯦ ꯋꯦꯁꯇꯔꯟꯅꯤꯅ ꯔꯦꯞꯁꯤꯗꯤ R&B ꯕ꯭ꯂꯨꯁ ꯀꯥꯏꯅ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯗ ꯔꯦꯞꯀꯤ R&Bꯗ ꯔꯦꯞ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯦꯟꯗ ꯊꯤꯟꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜꯗ ꯑꯝꯇꯪ ꯇꯧꯖꯒꯦꯅ ꯈꯟꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯑꯗꯨꯃꯥꯏꯅ ꯏꯔꯤ ꯀꯨꯏꯗꯅꯁꯨ ꯃꯗꯨ ꯑꯩꯅ ꯔꯤꯂꯤꯁ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯅꯤ ꯃꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯏꯁꯩ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯒ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯊꯤꯕꯁꯨ ꯌꯥꯎꯔꯦ ꯊꯥꯏꯅꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯄꯣꯞꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅꯃꯛ ꯁꯦ ꯁꯨꯅꯕ ꯌꯥꯎꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯧꯕꯤꯔꯛꯈꯤꯒꯦ ꯑꯗꯨꯝ ꯀꯅꯥꯒꯤ ꯏꯁꯩ ꯇꯥꯕꯤꯔꯒ ꯀꯔꯝꯕ ꯑꯥꯔꯇꯤꯁꯅ ꯆꯤꯡꯕꯒꯤ ꯍꯣꯏ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯣ ꯍꯣꯏ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯀꯍꯨꯅ ꯑꯗꯨꯝ ꯏꯁꯩꯒꯤ ꯅꯣꯡꯃꯥꯏꯒꯤ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯒ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯈꯤꯕ ꯑꯩꯅ ꯏꯟꯁꯄꯤꯔꯦꯁꯟꯒ ꯂꯧꯖꯈꯤꯕꯁꯦ ꯑꯩꯈꯣꯏ ꯇꯞꯇꯥꯖꯦꯟꯗ ꯀꯥꯖꯦꯟꯇ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯖꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝꯕꯤꯃꯂ ꯃꯃꯤ ꯕꯤꯃꯂꯥꯁꯦ ꯑꯩꯒꯤꯗꯤ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯩꯗꯤ ꯀꯥ ꯕꯤꯀ꯭ꯔꯝ ꯑꯗꯤꯇ꯭ꯌ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯁꯤꯡꯒꯔꯁꯦ ꯃꯍꯥꯛ ꯑꯃ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯌꯥꯝ ꯏꯟꯁꯄꯤꯔꯦꯁꯟꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯇꯥꯏꯗꯅ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯍꯣꯏ ꯇꯥꯕ ꯈꯣꯠꯄ ꯑꯩꯗꯤ ꯄꯥꯝꯕꯗꯨꯕꯨꯗꯤ ꯄꯥꯝꯃꯦ ꯃꯇꯝꯗꯨꯗ ꯋꯦꯁꯇꯔꯟꯅꯦꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯥꯔꯛꯇꯕꯗꯤ ꯔꯦꯞꯁꯤꯗꯤ ꯇꯥꯔꯛꯈꯤꯗꯦꯕ ꯑꯩꯒ ꯂꯣꯏꯅꯅ ꯑꯩ ꯍꯧꯖꯤꯛ ꯁꯛꯏꯕ
ꯇꯥꯔꯛꯈꯤꯕ ꯔꯦꯞꯁꯦ ꯑꯩꯒꯤ ꯖꯣꯟꯔꯥ ꯑꯣꯏꯖꯔꯤꯕ ꯔꯦꯞꯁꯤꯗ ꯌꯥꯝ ꯇꯥꯔꯛꯈꯤꯗꯕ ꯃꯤ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯖꯦꯛꯁꯦ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯔꯦꯞꯁꯦ ꯐꯖꯕꯁꯦ ꯁꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗꯒꯤ ꯈꯪꯈꯤꯕꯅꯦ ꯑꯩꯅ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯦꯛꯀꯤ ꯃꯇꯥꯡꯁꯨ ꯂꯥꯛꯆꯠ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯇꯥꯡꯁꯤꯗ ꯌꯨꯝ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯆꯤꯡꯕ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯥꯃꯛ ꯖꯦꯝ ꯆꯣꯡꯊꯥꯝ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯔꯥꯖꯦꯟ ꯆꯣꯡꯊꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯁꯥꯟꯇꯤ ꯒꯣꯁ꯭ꯋꯥꯃꯤ ꯑꯗꯨꯒ ꯌꯨꯝꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯅꯐꯝ ꯌꯨꯝꯁꯤꯅ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛꯁꯤꯗꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯦꯝꯁꯀꯤ ꯏꯁꯩ ꯑꯌꯥꯝꯕ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁꯁꯤꯡꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯒꯤ ꯃꯁꯛ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯗꯣ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯥꯔꯇꯤꯁ ꯑꯃꯒ ꯇꯧꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯖꯦꯝꯁꯀꯤ ꯏꯁꯩ ꯑꯌꯥꯝꯕꯗ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯖꯔꯤꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯗꯤ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯒꯤ ꯑꯣꯏꯕ ꯖꯔꯅꯤꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗ ꯑꯣꯏꯅꯗꯤ ꯑꯩꯗꯣ ꯇꯁꯦꯡꯅ ꯃꯃꯥꯡꯗꯒꯤ ꯏꯁꯩ ꯄꯥꯝꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯖꯔꯅꯤꯁꯤꯗ ꯃꯇꯝ ꯏꯁꯩꯅꯦꯁꯨ ꯈꯪꯄꯣꯟꯇꯦꯗ ꯏꯁꯩ ꯑꯃ ꯐꯣꯡꯉꯒ ꯃꯌꯥꯝꯗ ꯎꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯀꯌꯥ ꯂꯩꯖꯗꯦꯕ ꯏꯁꯩ ꯑꯃ ꯐꯣꯡꯕꯗꯣ ꯈꯛꯇꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯁꯤꯁꯤꯅ ꯁ꯭ꯇꯦꯖꯇ ꯆꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯀꯥꯏꯁꯨ ꯑꯩ ꯈꯟꯖꯔꯨꯗꯦꯕ ꯄꯥꯝꯗꯤ ꯑꯔꯣꯏꯕ ꯄꯥꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯗꯨ ꯈꯪꯖꯗ꯭ꯔꯤꯁꯤꯅꯦ ꯍꯥꯏꯔꯒꯗꯤ ꯑꯩꯗꯣ ꯔꯣꯛ ꯁꯛꯑꯒ ꯂꯥꯛꯄꯅꯤꯅ ꯔꯣꯛꯇꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯕꯀꯣ 2008ꯇ ꯂꯣꯏꯔꯦ ꯔꯣꯛ ꯇꯧꯈꯤꯕꯁꯦ 2004ꯗꯒꯤ ꯇꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯏꯈꯤꯕꯅꯤ나 ꯑꯩꯅꯗꯤ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯃꯤ ꯑꯃꯒ ꯂꯣꯏꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯖꯦꯛꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯥꯁꯨ ꯏꯁꯩ ꯁꯛꯑꯦ ꯑꯩꯁꯨ ꯏꯁꯩ ꯁꯛꯑꯦꯅ ꯍꯥꯏꯕꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯤꯟꯅꯍꯟꯈꯤꯕꯅꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯅꯣꯏꯁꯦ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯅꯣꯏꯒꯤ ꯏꯁꯩꯁꯦ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯅꯣꯏ ꯏꯁꯩꯗꯨꯅ ꯐꯖꯗꯣꯏꯔꯥꯁꯨ ꯈꯪꯗꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯃꯤꯅ ꯎꯔꯝꯗꯣꯏꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯒ ꯖꯦꯛꯀ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯅꯔꯦ ꯇꯧꯃꯤꯟꯅꯁꯦꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯔꯁꯦꯅ ꯀꯝꯄꯣꯖ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯤꯑꯣ ꯊꯤꯕ ꯍꯧꯕꯅꯦꯕ ꯁ꯭ꯇꯨꯗꯤꯑꯣ ꯊꯤꯕ ꯍꯧꯕ ꯃꯇꯝꯁꯤꯗ ꯃꯐꯝ ꯆꯠꯇꯅ ꯊꯤꯕ ꯃꯇꯝꯁꯤꯗ ꯂꯨꯄꯥ 3,000 ꯈꯛ ꯄꯥꯏꯔꯒ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣꯗ ꯈꯔ ꯑꯃꯅ ꯍꯌꯦꯡ ꯂꯥꯛꯎꯒ ꯍꯥꯏꯔꯛꯄꯒꯨꯝꯕ ꯍꯪꯆꯤꯠ ꯂꯥꯛꯎꯒ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯅꯣꯏ ꯏꯁꯩꯗꯣ ꯇꯥꯔꯒꯦꯅꯦ ꯀꯥꯏꯅ ꯈꯣꯡꯉꯣꯒ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯝ ꯃꯣꯏ ꯃꯥꯡꯗ ꯑꯗꯨꯝ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯁꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯦꯡꯅꯗꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯊꯦꯡꯅꯗꯅ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯃꯛꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯣꯏꯗꯕ ꯃꯍꯥꯛꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯣꯏꯗꯕ ꯕꯠ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯄꯨꯜꯂꯤꯁꯤꯗꯤ ꯏꯁꯩꯗꯨꯅ ꯄꯨꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯅꯧꯕ ꯀꯣꯂꯥꯞ ꯇꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕꯒ ꯀꯣꯂꯥꯞ ꯇꯧꯕ ꯑꯣꯏꯇꯥꯔꯁꯨ ꯑꯅꯧꯕ ꯐꯦꯁꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯀꯩꯒꯤꯅꯣꯗ ꯏꯁꯩꯗꯨꯗꯒꯤ ꯂꯣꯏꯅ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯆꯠꯅꯕꯤꯗ ꯑꯃ ꯂꯩꯗꯅ ꯁꯤ ꯍꯤꯔꯣꯁꯤ ꯀꯨꯝꯕ ꯏꯁꯩꯗꯣ ꯀꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯗꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯁꯤ ꯏꯁꯩꯁꯤꯗ ꯀꯨꯝꯕ ꯍꯤꯔꯣꯗꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯏꯁꯩꯁꯤꯅ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯒ ꯀꯨꯝꯃꯤꯕ ꯃꯤꯐꯥꯎꯗ ꯆꯤꯡꯈꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯎꯖꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯅ꯭ꯌꯨ ꯐꯦꯁ ꯌꯥꯝ ꯄꯥꯝꯖꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯎꯕ ꯃꯇꯝꯗ ꯁꯛꯆꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯉꯥꯎꯖꯕꯗꯨꯅꯤꯗ ꯀꯔꯤꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯌꯥꯝ ꯄꯥꯝꯕꯗ ꯉꯥꯎꯖꯔꯛꯄ ꯑꯗꯩ ꯃꯤ ꯌꯥꯝ ꯌꯦꯡꯉꯛꯄ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯗꯨꯗꯣ ꯍꯥꯏꯔꯨꯔꯒꯅ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯥꯛꯑꯣꯏꯅ ꯇꯥꯛꯄꯤꯈꯤꯕ ꯑꯍꯟꯁꯤꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯣꯛꯄꯤꯔꯛꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨ ꯇꯧ ꯀꯥꯏꯅ ꯇꯥꯛꯄꯤꯅꯕ ꯑꯍꯟꯁꯦ ꯑꯩꯅ ꯍꯦꯛ ꯏꯈꯪ ꯈꯪꯗꯅ ꯆꯪꯈꯤꯕ ꯃꯤꯀꯨꯞ 2011 ꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯣꯝꯕꯤꯔꯛꯑꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨ ꯑꯣꯖꯥꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯕꯣꯔꯤꯗꯅ ꯈꯣꯠꯅꯗꯅ ꯇꯧꯗꯕꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯝꯃꯤ ꯁꯦꯝꯕꯤꯃꯂꯥ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯔꯅꯤ ꯂꯥꯛꯑꯣ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔ ꯇꯥꯛꯄꯤꯔꯦ ꯑꯩ ꯍꯧꯖꯤꯛ ꯕꯤꯁꯥꯔꯠ ꯂꯣꯏꯔꯦꯕꯀꯣ ꯅꯤꯄꯨꯟ ꯂꯣꯏꯔꯦ ꯏꯁꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯒꯨꯝꯕ ꯃꯇꯥꯡ ꯑꯗꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄꯒꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯥ ꯍꯣꯃꯤꯟꯗꯨꯋꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯂꯣꯏ ꯇꯥꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝꯗ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯏꯄꯨ ꯃꯍꯥꯛꯁꯨ ꯗꯤꯔꯦꯛꯇꯔꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨꯅꯤ ꯃꯍꯥꯛꯅꯒ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝ ꯑꯃ ꯂꯧꯈꯤꯕꯒꯤ ꯎꯟꯅꯕꯩ ꯇꯟꯖꯥ ꯑꯃ ꯐꯪꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯅꯤ ꯒꯨꯔꯨꯃꯌꯨꯝ ꯗꯥꯕꯣꯅꯤ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯌꯥꯝꯕ ꯃꯣꯏꯗꯒꯤ ꯌꯥꯝ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯁꯤꯅ ꯏꯟꯁꯄꯥꯌꯔ ꯑꯗꯨꯝ ꯃꯊꯪ ꯇꯧꯖꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯀ ꯂꯣꯏ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯇꯅ ꯄꯨꯊꯣꯛꯆꯔꯛꯄꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯏꯅꯒꯤ ꯃꯌꯦꯛꯇ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀꯨꯝꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕꯁꯤꯡꯁꯦ ꯄꯥꯕꯤꯕ꯭ꯔꯥ ꯑꯣꯔ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯅ ꯈꯟꯕꯁꯦ ꯏꯁꯩ ꯑꯃ ꯁꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯃꯤꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯃꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯅꯧꯕ ꯂꯥꯛꯏꯕꯁꯤꯡꯁꯦ ꯁꯛꯅꯥꯏꯔꯕ ꯏꯁꯩ ꯑꯃ ꯁꯩꯁꯛꯄ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯃꯤꯡꯊꯣꯜ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯀꯩ ꯈꯟꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯃꯥꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗꯨꯗ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯑꯃꯒ ꯂꯣꯏꯈꯤꯕꯗꯣ ꯑꯗꯨ ꯅꯠꯆꯗꯕ ꯑꯩꯅ ꯄꯥꯝꯖꯔꯤꯁꯤꯅ ꯀꯩ ꯍꯥꯏꯅ ꯈꯟꯒꯦ ꯍꯥꯏꯗꯅ ꯏꯁꯩ ꯑꯃ ꯁꯛꯄꯗꯨꯅ ꯃꯤꯑꯣꯏꯕꯗ ꯍꯨꯝꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯁꯦ ꯍꯨꯝꯕ ꯌꯥꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯎꯅꯈ꯭ꯔꯕ ꯄꯣꯠ ꯑꯃꯈꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯗꯨꯁꯨ ꯀꯩꯅꯣꯝꯅ ꯏꯁꯩ ꯑꯃꯒꯤ ꯑꯣꯏꯇꯥꯔꯗꯤ ꯏꯁꯩꯗꯣ ꯃꯒꯨꯟ ꯂꯩ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯁꯩꯁꯤ ꯑꯃ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯅꯤ ꯏꯁꯩꯅꯤꯀꯣ ꯍꯥꯏꯁꯦ ꯏꯁꯩ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ
ꯂꯩꯕ ꯃꯤ ꯑꯃꯇ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯣ ꯃꯅꯤꯄꯨꯔꯗꯩꯅꯦꯗꯣ ꯇꯥꯛꯄ ꯉꯝꯕ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯅꯒ ꯏꯁꯩ ꯑꯃ ꯁꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝꯄꯜ ꯁꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯉꯥꯛꯇꯪꯗꯨꯗꯤ ꯁꯛꯏꯕ ꯁꯨꯔ ꯁꯛꯏꯕ ꯃꯌꯦꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯩꯁꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯌꯦꯛ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯅꯦꯁꯤꯗꯨꯒ ꯈꯪꯗꯣꯏꯅꯤꯗꯅ ꯑꯗꯨꯗꯨꯅ ꯃꯌꯦꯛꯁꯦ ꯍꯥꯟꯅꯒꯤ ꯃꯌꯦꯛꯀꯨꯝꯕ ꯑꯔꯤꯕ ꯃꯌꯦꯛꯁꯦ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯒꯤ ꯍꯦꯟꯅ ꯅꯛꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯌꯥꯔꯤꯈꯩꯒꯤ ꯄ꯭ꯔꯗꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯌꯦꯛ ꯏꯖꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯨꯔ ꯄꯥꯟꯖꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯁꯤꯡꯂꯤ ꯇꯣꯡꯗ ꯂꯩꯔꯝꯃꯕ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯑꯕ ꯁꯝꯅ ꯍꯥꯏꯔ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯄꯤꯛ ꯇꯥꯔꯁꯨ ꯌꯦꯠꯂꯣ ꯃꯥꯏꯔꯣꯝꯗ ꯑꯃꯅ ꯈꯨꯟ ꯅꯛꯅꯕ ꯀꯥꯡꯕꯨꯗꯅ ꯑꯩꯈꯣꯏꯒꯤ ꯒꯥꯡꯉꯥꯒꯤ ꯏꯁꯩ ꯑꯗꯨꯝ ꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯇꯥꯅꯤꯗꯅ ꯃꯗꯨꯒꯤ ꯁꯨꯔꯗꯣ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯇꯥꯔꯛꯑꯕ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯍꯦꯛ ꯅꯛꯅꯕ ꯁꯨꯔ ꯑꯗꯨꯒ ꯍꯦꯛ ꯅꯛꯅꯕ ꯃꯌꯦꯛ ꯂꯥꯛꯇꯥꯔꯗꯤ ꯃꯁꯤ ꯏꯁꯩꯁꯤ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯗꯣꯏꯅꯤꯗꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯠꯇ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯒꯤ ꯑꯁꯥꯗꯗꯤ ꯑꯩꯅ ꯃꯈꯥ ꯑꯗꯨꯝ ꯇꯥꯖꯒꯦꯅ ꯈꯟꯖꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯦꯂꯣꯗꯤꯁꯀꯨꯝꯕ ꯁꯥꯒꯠꯂꯛꯄꯁꯦ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯏ ꯃꯌꯦꯛ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯃꯗꯨꯗꯣ ꯇꯁꯦꯡꯅ ꯍꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯅꯨꯄꯤ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯒꯤ ꯁꯩꯊꯥꯔ ꯁꯛꯆꯗꯣꯏꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯨꯝꯕꯒꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝ ꯑꯃ ꯅꯝꯁꯤ ꯁꯨꯃꯥꯏꯅ ꯅꯝꯁꯤꯒ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯠꯇ ꯑꯩꯅ ꯁꯥꯒꯠꯆꯔꯤꯕ ꯃꯤꯁꯛꯇꯨ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯁꯩꯊꯥꯕ ꯁꯤꯒꯤ ꯁꯩꯊꯥꯕꯒꯤꯁꯤꯅ ꯃꯤꯁꯅꯥ ꯍꯥꯏꯔꯒ ꯅꯥꯇꯣꯟꯗ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯟꯗꯟꯗ ꯍꯥꯏꯔꯁꯤ ꯂꯩꯁꯥꯗ ꯍꯥꯏꯔꯁꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯐꯤꯆꯔꯁꯇ ꯌꯦꯡꯉꯒ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯃꯥꯡꯗ ꯁꯤ ꯋꯥꯁꯦ ꯀꯅꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯗꯕꯁꯦ ꯀꯔꯤ ꯑꯜꯇꯔꯅꯦꯠ ꯑꯃ ꯊꯤꯕ ꯌꯥꯏ ꯑꯩꯅ ꯍꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯒꯅ ꯑꯍꯟꯁꯤꯡꯗꯒ ꯑꯃꯨꯛ ꯍꯪꯕ ꯑꯗꯒꯤꯗꯤ ꯔꯤꯀꯃꯦꯟ ꯇꯧꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯂꯣꯗꯤꯁꯦ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯗꯒ ꯂꯩꯔꯝꯃꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥꯏꯔꯣꯜ ꯂꯩꯔꯤꯗꯅ ꯁꯨꯔ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯄ ꯃꯇꯝꯗꯒ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯩ ꯂꯥꯏ ꯍꯔꯥꯎꯕ ꯏꯁꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 9ꯅꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯖꯒꯠꯀꯤ ꯏꯁꯩ ꯁꯨꯔꯈꯩꯗꯨ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯂꯣꯗꯤꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯟꯕꯒꯩꯁꯦ ꯑꯗꯨ ꯈꯤꯇꯪ ꯅꯛꯅꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯜꯆꯔ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯁꯤꯡ ꯖꯦꯝꯁꯀꯤ ꯏꯁꯩꯕꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯑꯩꯁꯨ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯜ ꯁꯣꯡꯁꯤꯒꯤ ꯚꯥꯏꯕꯇ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯉꯁꯥꯏꯒꯤ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒ ꯑꯗꯒꯤ ꯁꯨꯔ ꯑꯗꯒꯤ ꯐ꯭ꯌꯨꯖꯟ ꯇꯧꯕꯁꯤ ꯂꯣꯏꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯍꯣꯜ ꯁꯣꯡꯁꯤꯒꯤ ꯚꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯚꯥꯏꯕ ꯉꯥꯛꯇꯅꯦꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯁꯦꯗꯅꯦꯁ ꯀꯌꯥ ꯌꯥꯎꯗꯦꯕ ꯑꯗꯣ ꯁꯩꯔꯦꯡꯕꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯅ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯖꯦꯝꯁꯀꯤ ꯑꯣꯏꯅꯗꯤ ꯖꯦꯝꯁꯀꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯦꯡꯅꯔꯒ ꯁꯨꯝ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯣꯔ ꯊꯃꯣꯏ ꯀꯥꯏꯕꯒꯨꯝꯕꯁꯦ ꯀꯌꯥ ꯌꯥꯎꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯌꯥꯎꯈꯤꯗꯦ ꯁꯨꯛꯌꯥꯎ ꯌꯥꯎꯈꯤꯗꯦ ꯍꯥꯏꯕ ꯌꯥꯏꯗ ꯑꯗ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯎꯈꯤꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯐꯖꯕ ꯉꯥꯛꯇ ꯊꯦꯡꯅꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯅꯔꯤꯃꯛꯇꯕꯨ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯐꯪꯕꯅꯤꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯁꯨꯀꯥꯏ ꯀꯥꯏꯅꯗꯕ ꯀꯥꯏꯅꯕꯁꯤꯡꯁꯤꯗ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏ ꯀꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯁꯨ ꯑꯣꯏꯗꯣꯏꯅꯦ ꯀꯥꯏꯅꯕ ꯑꯩꯉꯣꯟ ꯊꯃꯣꯏꯗ ꯅꯥꯕ ꯑꯝꯇ ꯐꯥꯎꯗꯕ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯉꯥꯛꯇ ꯑꯩꯅ ꯏꯖꯕ ꯃꯇꯝꯗ ꯁꯛꯆꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯝ ꯅꯣꯛꯑꯒ ꯍꯔꯥꯎꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯖꯦꯝꯁꯀꯤ ꯚꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗꯁꯨ ꯖꯦꯝꯁꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯖꯦꯝꯁꯁꯦ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗꯒ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯦꯟꯁꯤꯡꯒ ꯁꯝꯅꯔꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇꯀꯣ ꯁ꯭ꯇꯣꯔꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯦꯟꯁꯤꯡꯒ ꯑꯗꯨꯝ ꯅꯛꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯁꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯖꯦꯝꯁꯄꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯖꯦꯝꯁꯇ ꯌꯥꯝꯅ ꯉꯥꯎꯖꯕ ꯖꯦꯝꯁꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏ ꯌꯥꯔꯦ ꯀꯥꯏꯅ ꯈꯟꯖꯕ ꯃꯈꯣꯏꯁꯤꯡꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯈꯔ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯩꯗꯤ ꯏꯆꯦꯁꯤꯡ ꯑꯗꯩꯗꯤ ꯏꯅꯥꯎꯄꯥꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯤꯡꯁꯤꯗ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯥꯝ ꯅꯣꯂꯨꯛꯆꯩ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯑꯩ ꯆꯤꯟꯅ ꯄꯟꯗ꯭ꯔꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯩꯕꯨ ꯏꯁꯩ ꯇꯥꯕꯤꯔꯛꯄ ꯁꯤꯡꯁꯤꯗ ꯑꯩꯅ ꯐꯦꯟ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯉꯁꯤꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎꯗ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯉꯁꯤꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯩꯅ ꯐꯦꯟ ꯑꯩꯅ ꯂꯧꯗꯦ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯏꯁꯣꯔꯅꯦꯅ ꯂꯧꯋꯦ ꯃꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯁꯣꯔꯁꯦ ꯃꯤꯠꯅ ꯎꯗꯦꯕ ꯃꯤ ꯑꯃ ꯃꯃꯤꯡ ꯆꯠꯍꯟꯕꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩ ꯁꯤ ꯑꯝꯇꯪ ꯄꯩꯈꯥ ꯑꯝꯇ ꯄꯥꯁ ꯇꯧꯍꯟꯕꯁꯨ ꯏꯁꯣꯔꯗ ꯅꯤꯌꯦꯕ ꯁꯤ ꯏꯁꯩ ꯑꯝꯇꯪꯁꯨ ꯃꯌꯥꯝꯗ ꯑꯝꯇ ꯌꯧꯍꯟꯕꯤꯌꯨꯁꯨ ꯏꯁꯣꯔꯗ ꯅꯤꯌꯦꯕ ꯏꯁꯣꯔꯁꯦ ꯀꯔꯤꯒꯤ ꯑꯕꯇꯥꯔ ꯑꯣꯜꯂ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯥꯕꯣꯛꯇꯨꯅ ꯑꯣꯜꯂ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯏꯁꯩ ꯇꯥꯕꯤꯔꯤꯕ ꯑꯗꯨꯗꯨꯅ ꯃꯈꯣꯏꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦꯅ ꯂꯣꯏꯅ ꯂꯧꯖꯩ ꯑꯗꯨꯗꯨꯅ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯁꯩꯁꯦ ꯃꯣꯏꯅ ꯀꯩꯅꯣꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯒꯤ ꯄꯣꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯅꯨꯡꯇꯤꯖꯥꯒꯤ ꯄꯣꯁ ꯇꯧꯔꯛꯑꯦꯕ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯕꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯅꯝꯃꯨꯕ ꯑꯇꯤꯌꯥꯗ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯌꯦꯟ ꯑꯃꯇꯪꯕꯨ ꯅꯝꯃꯨ ꯍꯨꯏ ꯃꯆꯥ ꯑꯃ ꯅꯝꯃꯨ ꯇꯥꯔꯁꯨ ꯑꯩ ꯏꯁꯩꯗꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯦꯛ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯩꯑꯕꯀꯣ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯥ ꯖꯦꯝꯁ ꯅꯝꯕꯔ ꯑꯃ ꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯗꯥ ꯖꯦꯝꯁ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯗꯨꯗꯨꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯂꯥꯛꯇꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯉꯁꯤꯐꯥꯎ ꯁ꯭ꯇꯤꯜ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯩꯃꯛꯇ ꯆꯠꯂꯒꯁꯨ ꯐꯣꯇꯣ ꯑꯝꯇ ꯅꯝꯁꯦ
नत्रगा नंबर अमा लौगे लापी बसे अदो आइदी मदुदो याम नुसिबा अदगिदी लंबी दा चलगा सु इसे दुकान अमदा सु थेना सेल्फी का नाम से का हाबदो मकोई मया पमोमदो आइने हेना गाउसेबा कइनो श्याम फाव मी म्याम जो गमाय नो मबुक फाव बाइनेबा एंगोन दा कौरे इदो हाइदी फत्तबा नदि कइदो कइ ओइदना कौदिबा हाइदुइनेबा अदुना कौबिरे इबा म्याम ताबिरे म्याम मबुक लोइना भयेबा कौबा अदुदा मकोई जेगी फैमिली नि याम नुसिबा अदु ngसाइगी डेली लाइफ की मतंग दम लाक्चरगा युमदा लेबा मतमदा प्रैक्टिस तौरगा दम लेमदो माले युमदा लेबा मतमदा कइदोगे हा मतमदा एडिटिंग से VFX ay am paameba haidi visual effects am paambanina aina YouTube ta adu muk tammaga le adagidi haidi video direction adagidi editing se muk tamba adu tammaga le aduga yumda hek spare time da haitare isai amma pankhat ki haibadudi isai amma tawdore ha kanda taweba free time da di yare kai na editing se am paamjaba ne editing adum tawle video editing se lotion da bani hum leiri aina dinamjar album se adu solution bang andri adum adum paamjaba adum aduga music way da kitang nathai jaraga James ki looks 2000 adum 12 13 dai dagi sum yang matam sida matam da koi class 9 10 ko badai karam gani adu dagi sum yang pane adu hajik baw se hong da bai gadra hadi hajik na bai hena post ave hela program tawe adu sik mai na maintain to ga dum lai bige maintain to de da masi adu ga hoi ai se chathok pa kya pam de adagi pun masi manam ran pul leba ngasi pun ta de haying si di puning ngaroi ba adu dun yare ga yum da lai na ko na je adu ga mu maintain to wai matang si de maintain di su tok tok de hadi adu ga yamna conscious yamna ga pakhacha ba amdi ga mai ta ga ai se sam yam khoe ba ti ngai de sam khoe ma dam si da ga mai ta ga da ai na ha ma tholoki ba 2011 da tholoki ba se si tinghal la ga pala jang tinghal la tholai ne ba ni mi na khoe de ke no ngang na ni na adu di khan gi maintain ai se adu oi de ne adagi di ikui kui de na adum something hal la lak ba si na 2018 bu si something hal le ba 12 tagin 18 bu ta tinghal li ba adu di parlor da lupa tinghan bagi lupa lising ahum tingi ni dana adu duna pesala ekta matan da ting raga di sei sakpa yaro da ba hai wa khanam la eba duga bu ting masi su kana dri sina ke doge ha mata ting urani dana isai sa ri dana chungmo matam da phan gani ko khoya khani ko adu da kaim kana tinghan mai kaim kan jamne hojik ti phare ne 2018 19 20 swai si dai di khoijara san oi na dum khoi ba se dum tawra lai re aduma na maintain di taw de duga barot ga sumai pet yeng matam da dum chang amada sam yam tin ma di pam dam ni na kha changala tham me sini maintain nei bo am nungai jai daga James ki horok pagi wari da hezab dare ka 2004 to 8 se rock band am this yobi men hai ka adigi matung da hojik se smaina manipuri matami sai gi somdong lakpi de adu sidai sida to anba joner ama hai ga dra hadi transition ama lakpagi sigi change lakpagi matang sida thaina matam da boiro hojik boiro sai matang sida kari kari sum hai bi ning ba lei aina hai jening ba si madu isai isai pa ma mim di isai isai chap mana doini dana ada anga ore mina ko isai do khangda ni na hadi matam isai chatna mi ba si so khangja ba adagi di adumai taw matam da khoi di ban ama form taw si nungai ni ne khallaga dumai num taw gi bane kai no da khoi yelo ma di sei chapang ata noi bani na sakka daw sei adu ne dum khan gi ba adu matam du da gai taw ma gai mo nang folk ta changwai so folk ta changam doini adagi di si da changwai so changam doini ba adu rock ai si di kamai taw da khoi kajen ta guitar e adagi di rock ye khoi teacher sing rock noi taw re ba adu na moi gi sei do rock ata ne khan ba rock ban ama form taw ne ba anai taw ga rock se taw ko matam si da aina isa mak si vocalist oina khotna jai ne ba adu khotna jai du di khoi gi tep ta tara khoi se lyrics so ithoga dwai khotna jai ni dana adu dai du rock ki dan mo nang si taw si smai ha ga dom ne hai bi na du khoi di leite dana hai di YouTube ai su leite ma dan du da di wa leitam ni na adu ga 2004 5 6 adu ai du di adu mai na khoi YouTube ai su khang di internet su leite dana ko even phone su leite ma la adu mai oi bani na khoi na pamja badi adu mai na pam ga la e adu akhoi se kalakar mo oi tar ga di band mo oi tar ga di mi ne nek ka ni ka hai du di ka su khallu deba adu mai na adu bu 2008 da concert ani khakti mina nekpi 2008 ta adai taraga aduga atai mamang da isai concert taw mayam du ti akoina ga paisa pu thok sar ka paisa khaina jaraga adumai taw adu akoi angang ni ko hadi akoi gi band du da yauri ba du angang atani du drummer du han oi ba adu du na sinbi da nai tare adumai taw da na khotana isai concert khara khara ada ain haijaning ni di adumai sum torom ba dagi isai ese matam isai gi khongdara ko matam sida di kamai taw ke da isai sida adu matam du de chahi sum yamak paga loina na isai se chap mana ba aina pami ba khusak laksak adagi di aina pame the type to genre du do ina khan mane na khalleba aduga mi gi appreciation di taseng na hairaga di rock tawraga aina bot ta isai tawraga bot ta concert tawraga yumda halakko matam sida ai si mi na lo yenga boy ga khan badu di dum khalleba khangbra haidi aina haining point di akoi gi excitement du de dum leiba aduga taseng na ahallaman yauraga ojaguru yauro changak pase sidi matam isai dagi hona ai gi oina di dumai changak khibo ko aduga rock ki matam du di akoi gi iche sing yamba
ꯁꯤꯡ ꯑꯗꯩꯗꯤ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯅ ꯏꯟꯁꯄꯥꯌꯔ ꯇꯧꯖꯕꯗꯣ ꯃꯈꯣꯏꯗꯨꯗ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯖꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯅꯤꯃꯛꯀꯤ ꯂꯪꯗꯥꯏꯗ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯅꯤꯃꯛꯁꯤ ꯌꯥꯝ ꯐꯖꯕ ꯉꯥꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯖꯣꯅꯔꯁꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯨꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯟꯁꯤꯒꯤ ꯃꯇꯥꯡꯗ ꯐꯤꯜ ꯇꯧꯖꯕ ꯑꯗꯩ ꯁꯨꯝ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯩꯀꯩ ꯑꯩꯁꯦ ꯍꯣꯏ ꯑꯩꯁꯨ ꯄꯥꯔꯠ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯗꯪ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯐꯖꯒꯗꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯁꯩꯁꯤꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯁꯥꯒꯣꯟꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯗꯧꯕ ꯌꯥꯎꯔꯕ ꯅꯨꯡꯉꯥꯏꯔꯦ ꯏꯁꯩ ꯋꯥꯔꯦ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯏꯁꯩꯅꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯨ ꯏꯁꯩꯅꯤ ꯑꯗꯨꯗꯨꯅ ꯁꯥꯒꯣꯟꯅꯕ ꯀꯂꯥ ꯑꯃꯁꯦ ꯁꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯗꯅ खितंग फ्री ओइहनजनिंगेबको आई वखललोंदा अदुगा अमुक अखोगी सिदा याम चटनाबी अमा ओइना अखोगी हुजुजिकी ट्रेंडिंग हाइतारे जेन जी मतमनिदना सिदै सिदा सेकेंड अमदा ममिंग चटपा ngамमेबा सेकेंड अमदा लेखा ताबसु तुम ngамमेबा मतम सिदको अदु ओइबनिना अखोगी सिंगर आर्टिस्ट अमना याम चेक्शन गदबा अमना तसेंगना आइना आर्टिस्ट अमा ओइगे हाइतादि पर्पस अमा आइना लाइबा आइना चंगजन गदरिबा खोंजंग से करमबगी गोल्डनो करमबनो ओइना खंगन बसिदि यामना खंगन जनिंगे आई मखा तारकपा अमदि अखोगी कलिक मयाम सिदा आइना साइ ममांगदसु याम पामजगिबा हाइदि अखोगी सिंगर सिना मी लमददि जोनरा अमगा सेटरिन हाइदि pop haise Michael Jackson king of pop kai haini dana ko adadi father of heavy metal kai Judas Priest kai ranga haina baga leidana ko adumaina akhoi gi leiri base haidi singer amana genre ama set taweba adu taradi kala tawriba akhoi gi artist singer saishakpa ama si am wanghan janingeba aduna ina sai ai gi oiba khongjang sidadi ina khanjabadi akhoi gi isai se akhoi gi thamoi yogodawa isai se sur makta oisu oja sing tanazaraga haitare masi gi isai sing se akhoi na sum leptana puthokpa oi taragadi akhoi gi isai se powerful oirakani ba isai sina powerful oibe चांग से हेंगलक्तना इवन आइना इंस्पायर तौजरिबा अखोगी ओजा गुरु सिंगसु मखोइसो दुगुम मी गातनी को हाइदि हाना इंटरनेट लेतना ममिंग चटपा गातनेबा खैना पामजरक पसिंगसे हाइदि सोशल मीडिया लेतना ममिंग चटपा फैन फॉलोअर मयामा लेरक पसिंगसे अखोगी ऑडियो कैसेटना ओइरक पसिंगसिना अखोगी ओजा गुरु ओइजरेबा अदुदुना मखोगी विल से मखोगी पोटेंशियल से गाउजबा हैना अदो हौजिकती कनानोम वायरल चले मा कुमहलगा इगी सैसे चटनी हाइबे वखललोन नम लेरक पसे मसिमा लाइबक थीबने सिंगर मयामगिदा अदुगी महत्ता सिगी सैसिदा मा कुमदि ममिंग चटकनी हाइबसे सिसिमा याम पामजेबा अदुदुना कमाइ तौगेदा मदुगी खोंजंग सिदा अखोगी आइसु लानमी अमनी अदुदुना अखोगी नकनरिबा कॉलिग मयाम अदगी लाइबा अखोगी अनौबा मयाम सिदा सु मसिगी वखललोन सिमदि हाबदि इसै सिना चेंजेस याम थिना ngamgani na khalleba even isai sina koi nupi da sai thajaba oirasine nupi da thagatpa oirasebako ado samasuda nupi dugi ijat to yam wang duineba aduna lamama chawkhatpa haibasi ningol nupi sigi empowerment yam thina phajara kan sida si lamje chawkhalle haiduineba nupi sina chawba thabak tawra kan natra adaidi akhoi iramdam sisu manipur sida world sida saknai ri se khangnari se akhoi gi only ima kai thelai se nupi gatana phamba lamneba sida akhoi gi world sida khut thekpa da yauri neba adu taraga di isai sida akhoi gi thagatpa adagi even isai sina changes haibasi yam ngammi aduduna masigi aina fellow aigi singer mayam adagi di laibiriba ahan sing dubudi ahan sing oijakre ko adi moi gi makha injarakpa ngatani adu akhoi gi makha tariba suma mayam sidi isai se good music good lyrics se yam to hanjani si haijani gi hoi yam nama nungai je de james go khalon je lam sigi nupi se thak wana thanga se habani ado ai sa su nupi moi mai so do ngatane ni je hoi tabada yam na ra nungai ba adu su fauje yam nama nungai je aduga makha tarak pada lak chaning ba se james ki future plan da haizaba tare adu di kari kari lei biri ke future plan se ai gi oiba project da haitare hojik se akhoi ge ani hum tawzari film gi da su tawzari game over have a film ma adu ma tawzari pure have a film ma gi da mukta su tawzari adu da di ai ne jack ne jaken diga kennedy kuman ga ma ga oire adagi di aj ga ai ga gi oiba isai ani hum ngam tholakini adagi di ai oiba solo ani hum ngam ga tholakini adu maina leje aduga future gi plan haitare ai studio ma tawda ba su ya ya de have si mai den khaje hana su tawramme ba tawbu de adu sida kitang kha kamai tawge have matam sida akhoina wa khibado aina changa kuma tamda wa khiba adugi do makhata bam amada di yam nungai ba ss am kha ohenjage na paisa su am tangna re bo jik ti yamna sei manam da 45 50 yong na di aina ga tawrak ta ga yam ti ro hong na tawrak ke na sima de ai gi huji ai future plan ne oi si yam phaja wa khalo ne di makhata na horok liba artist sing sigi hai dai matam am da jen so ne thengna ki basing da moi da di thok ta na ba hoi adu makhoi gi lambi ma hai dai sembiram ge hai wa khalo da ne yam nungai je duga makhata na tholaka da ba mayam akhoi su ngai du lai jari yam na ma nungai jai
ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯟꯅꯖꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯍꯪꯉꯤꯒꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯁꯨ ꯍꯪꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯤ ꯑꯀꯛꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝ ꯂꯩꯕꯤꯒꯦ ꯂꯥꯁ ꯃꯦꯁꯦꯖ ꯇꯨ ꯗ ꯌꯨꯠꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯌꯨꯠ ꯑꯃꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯦꯗꯅ AI ꯒꯤ ꯖꯨꯒꯅꯤꯗꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯋꯥꯡꯅ ꯀꯥꯏꯌꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯂꯩꯈꯥ ꯇꯥꯏꯗꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯕ ꯑꯗꯨꯒ ꯍꯣꯠꯅꯕ ꯂꯦꯞꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯒꯣꯜꯁꯦ ꯑꯗꯨꯝ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯍꯩꯗꯤ ꯑꯗꯨꯝ ꯆꯥꯒꯅꯤ ꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯁꯨ ꯑꯗꯨꯅꯦꯕ ꯑꯩ ꯄꯥꯝꯃꯟꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯁꯩꯁꯛꯄ ꯑꯣꯏꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯆꯨꯡꯁꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚꯇ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯥꯟꯅ ꯄꯨꯜꯂꯝꯗꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯌꯥꯝ ꯄꯨꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯁ꯭ꯄꯦꯌꯔ ꯃꯇꯝꯁꯤꯃꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯥꯔꯤꯈꯩ ꯃꯥꯡꯍꯟꯕꯤꯗꯕ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯟ ꯇꯥꯔꯒꯁꯨ ꯍꯌꯦꯡꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨꯗ ꯑꯣꯟꯁꯤꯟꯕꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯑꯐꯕꯗ ꯑꯐꯕ ꯑꯣꯏꯕꯁꯦ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤꯅ ꯈꯟꯖꯩ ꯉꯁꯤ ꯊꯝꯖꯒꯦ ꯍꯣꯏ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯖꯦꯝꯁ ꯇꯣꯡꯊꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯇꯨꯡꯒꯤ ꯂꯥꯏꯐꯇꯁꯨ ꯍꯦꯟꯅ ꯐꯕ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯅꯣꯂꯨꯛꯅ ꯏꯀꯥꯏꯈꯨꯝꯅ ꯕꯣꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ARꯒꯤ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯂꯥꯏ ꯒꯨꯔꯨ ꯑꯗꯩꯗꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯤꯛ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯂꯥꯏꯕꯧ ꯖꯒꯣꯏ ꯁꯥꯔꯤꯅ ꯈꯨꯖꯦꯡ ꯂꯩꯔꯒ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯐꯖꯩꯗ ꯁꯣꯝꯗ ꯄꯥꯈꯪ ꯋꯥꯟꯗꯔꯦꯗ ꯆꯨꯅꯈ꯭ꯔꯦꯗ ꯆꯟꯅꯗꯨꯅ ꯋꯥꯡꯗꯔꯦꯗ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯁꯩꯁꯛꯄ ꯖꯦꯝꯁ ꯇꯣꯡꯊꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯈꯤꯕꯤ ꯊꯧꯉꯝꯕꯤ ꯏꯔꯣꯡ ꯊꯧꯔꯝ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯨꯡꯒꯤ ꯁꯥꯕꯗ ꯃꯩꯇꯩ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯖꯦꯡ ꯂꯩꯅꯥ ꯊꯨꯡꯂꯒ ꯅꯧꯔꯦꯗ ꯁꯟꯗꯦꯝꯕꯤ ꯄꯥꯔꯦ ꯉꯥꯡꯉꯛꯇ ꯂꯩꯒ ꯁꯤꯔꯒ ꯖꯒꯣꯏꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯇꯨꯡꯒꯤ ꯁꯃ